Hi, welcome back to my YouTube channel. Ngasi vlog sidi mayam na comment da hybrid pa village ki area da chala vlog to bir habado. Ai na jik lei jaga se city da gi 25-30 km mu chalaga lei mafam ma lei ba. Ai hujik lei mafam je. Ada ai na hujik lei pi jaga se moi gi lau singu tarom dai gi khoi gi tractor na lebak khoi bado. Adu jaga amada nei ba. Ai hujik lei je. Si jaga je Manipur malamani. Ado just khatang chatpari nungai te na khoi je picnic ki type ta hai tare chak thonga pore ado injang di si jaga je thong doi ne ba ado sida lake ama lei imanam kai di loi le hore ba je pot chai khra wat pagi lei balak pa ne ba ado mafam kai kai do lei ula ge adu ga khoi gi chak cha ga da ba kai kai thong da jaga ju puluk ula ge okay. Aina hojik lepi ba jaga je aina lepaga lei jaga je mi kanam sete na ado khoina chak chaga da ba lake ki nakan da yaudri ba ado aina kan da lei je moi gi mi ka hadi mi leigidra ba mi sigra ba jingi phumbam ne ba si jaga da moi phumbam moi ju sumaina phumba ma le ba ado si jaga je phumbam ne hai tar moi gi ado yam kuina lei ba adre kenom tok sale satna ba tarage thamoi ga je kenom tok sale Swai dai ti lambi je khar pixel le pa jaga da yau dore aduga khoina chang doi jaga jina ne sigi right ta chang da ba sona kan jina moi gi yung ata ne ba ado khoin chang doi je sida do sona kan je ko na ngatang le ulake ai pochai jana piru gi ge yo re jaga Lake Slayer sidan sang doi Slayer Lake Slayer sida jaga je khoi gi dam layer sida da si dam gi jaga ne ba si pareng je sing loi thumjan bi do ado hojikti dam sar ga sing thumjan gramina lake on grena ado lake na hai tar Step Babluna barbecue to eh Kaya mo gi sa na lake su CCTV camera khil ji kai no Ai no tu mo ko ko sin buda ni to ko pini lake su khil ni ai thong je ado ije aktang le ga drone pai khala ga view je ulake phaja bray yong ado phaja dok de male hejik drone pai khala ke ko
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯖꯒꯥꯁꯦ ꯃꯣꯏꯒꯤ ꯌꯨꯝꯂꯛ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯨꯝꯂꯛꯁꯦ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩ ꯇꯞ ꯇꯞꯅ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯎꯠꯂꯛꯀꯦ ꯍꯨꯏ ꯑꯃꯁꯨ ꯈꯣꯡ ꯂꯩꯔꯦ ꯁꯤꯗ ꯃꯣꯏ ꯂꯦꯛꯁꯤ ꯌꯦꯡꯉꯨꯁꯤꯀꯣ ꯃꯣꯏꯒꯤ ꯂꯩꯔꯛꯅꯦ ꯂꯩꯔꯛ ꯌꯨꯝꯂꯛꯁꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯦ ꯃꯅꯤꯄꯨꯔꯒ ꯆꯞ ꯃꯥꯟꯅꯔꯦ नैरे नैरे येन ले येन येन मैम ले हिंगोन कोइबम angam bi kitang thawatlaga ching amuk leire sida sida kai de khar leiba mal चते है मोई स्वाई कनाम चत्रसु मोइसे लंबी से पास सेम्बीरे थम्मे है स्वाई औसलादी हन्नब तौरगे कनाम चते बेरा कासलानी अदो मैमना कमेंट द विलेज कुंबा रूरल एरिया को हाइदना रूरल एरिया असेंबैदी खरा यामना थाप जगह चलगदी लेदी लेबा अदो सिसिना अइना लेबा सिटी किलोमीटर 20 30 25 मुक्ति ओइदो माले 30 सुमाइना अदुगी मफम हाइतारे अदो सिगुम्बदे मीजिंगे पाक लेना देबा मोइ मीगेजे हाइदे मोइगी सिटी एरिया दे हाउसिंग सिस्टम जे फजना दुम लेबा अदुना अयामना रूरल एरिया गी मीजिंगे आउदा लोइना लेबा जुम मोइ थबक तौनाबा खोटपा दुमाइना अदुना रूरल एरिया जे खरा तांगे China da leidi leiba ado yam lapa haitare yam lapa dudi mu matam yam changi dana chathok chasin ana aina khwai anak pado tawraga tawrak paneba ado left side asona kanong chatle yengje ba kai kai lege yengje hadi yum marak amuk changaga kai kai moigi swai jaga je kai kai lege di yang thokse
ꯑꯩ ꯂꯦꯞꯄꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯕꯥꯔꯕꯤꯀ꯭ꯌꯨ ꯀꯩꯀꯩ ꯇꯧꯐꯝ ꯆꯥꯐꯝꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯄ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯃꯇꯥꯏꯗꯅꯦꯕ ꯑꯩ ꯂꯦꯞꯄꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤ ꯂꯩꯔꯦꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯦ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯗꯣ ꯑꯩ ꯃꯥꯡꯗ ꯎꯔꯤꯁꯦ ꯊꯥꯔꯤꯕ ꯀꯩꯀꯩ ꯀꯩꯅꯣꯁꯦ ꯄꯣꯠ ꯆꯩꯁꯦ ꯀꯩꯅꯣ ꯒꯦꯍꯨꯗꯣ ꯒꯦꯍꯨ ꯉꯥꯛꯇꯅꯦꯕ ꯁꯤ ꯊꯥꯔꯤꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯐꯖꯅ ꯁꯤꯒꯤ ꯄꯔꯦꯡ ꯊꯥꯔꯤꯁꯦ ꯒꯦꯍꯨ ꯉꯥꯛꯇꯅꯦꯕ ꯁꯤꯁꯨ ꯊꯥꯔꯦ ꯑꯗꯣ ꯆꯩꯅꯥꯁꯦ ꯎ ꯋꯥꯗꯤ ꯌꯥꯝ ꯍꯧꯋꯤꯀꯣ ꯃꯣꯏꯁꯦ ꯁꯤꯇꯤ ꯑꯦꯔꯤꯌꯥ ꯑꯣꯏꯒꯦꯔꯥ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥ ꯑꯣꯏꯒꯦꯔꯥ ꯎ ꯋꯥꯗꯤ ꯌꯥꯝ ꯍꯧꯋꯦ ꯃꯣꯏꯁꯦ ꯎ ꯋꯥ ꯌꯥꯝ ꯊꯥꯕ ꯀꯟꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯑꯗꯣ ꯈꯤꯇꯪ ꯃꯃꯥꯡ ꯆꯠꯈꯠꯂꯒ ꯌꯦꯡꯁꯦ ꯈꯤꯇꯪ ꯀꯩꯀꯩ ꯂꯩ ꯌꯦꯡꯁꯤꯀꯣ ꯅꯍꯥꯟ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯔꯚꯤꯂꯦꯟꯁ ꯁꯤꯁꯇꯦꯝ CCTV ꯀꯦꯃꯦꯔꯥꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯈꯤꯗꯅ ꯑꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯔ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ CCTV ꯀꯦꯃꯦꯔꯥ ꯁꯔꯚꯤꯂꯦꯟꯁ ꯇꯧꯔꯤꯁꯦ ꯁꯤꯇꯤ ꯑꯦꯔꯤꯌꯥꯗ ꯈꯛꯇꯔꯅ ꯑꯗꯣ ꯁꯤꯇꯤ ꯑꯦꯔꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤꯋꯦꯔ ꯃꯣꯏꯒꯤ ꯍꯣꯜ ꯀꯟꯇ꯭ꯔꯤꯁꯦ ꯚꯤꯂꯦꯖ ꯑꯣꯏꯒꯦꯔꯥ ꯏꯚꯟ ꯂꯦꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯕ ꯖꯒꯥꯗꯣ ꯑꯗꯨ ꯖꯒꯥꯗꯨꯐꯥꯎ CCTV ꯀꯦꯃꯦꯔꯥ ꯈꯤꯜꯂꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯁꯦ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥ ꯃꯅꯨꯡꯅꯦꯕ ꯑꯗꯣ ꯁꯤꯁꯨ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯈꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤ ꯄꯔꯦꯡ ꯊꯧꯔꯛꯏꯁꯦ ꯃꯣꯏ ꯀꯦꯃꯦꯔꯥ ꯂꯣꯏ ꯈꯤꯜꯂꯦꯕ ꯑꯗꯣ ꯑꯩ ꯀꯦꯃꯦꯔꯥꯗꯣ ꯂꯣꯏ ꯈꯔ ꯎꯠꯂꯛꯀꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯖꯧ ꯀꯦꯃꯦꯔꯥ ꯈꯤꯜꯂꯦꯀꯣ ꯑꯗꯣ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯣꯏꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯈꯤꯜꯂꯦꯕ ꯊꯣꯡꯒꯥꯟꯗ ꯂꯣꯏ ꯈꯤꯜꯂꯦ ꯃꯣꯏꯒꯤꯗꯣ ꯈꯤꯜꯂꯦ ꯑꯗꯣ ꯃꯣꯏ ꯁꯤ ꯈꯤꯜꯂꯤꯁꯦ ꯃꯣꯏ ꯃꯌꯨꯝꯗ ꯈꯤꯟꯕ ꯅꯠꯇꯦ ꯄꯕ꯭ꯂꯤꯛ ꯍꯥꯏꯗꯤ ꯒꯣꯕꯔꯃꯦꯟꯅ ꯈꯤꯟꯕ ꯉꯥꯛꯇꯅꯦ ꯃꯣꯏ ꯀꯦꯃꯦꯔꯥꯁꯤꯡꯁꯦ ꯁꯤꯗꯁꯨ ꯈꯤꯜꯂꯦ ꯂꯣꯏ ꯈꯤꯟꯕꯅꯦ ꯃꯣꯏ ꯕꯦꯔꯥ ꯀꯥꯕꯅꯦ ꯍꯥꯏꯗꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯒꯤ ꯁꯔꯚꯤꯂꯦꯟꯁ ꯀꯦꯃꯦꯔꯥꯁꯦ ꯂꯣꯏ ꯈꯤꯜꯂꯕꯅꯤꯅꯅꯦ ꯁ꯭ꯇꯦꯞ ꯑꯝꯇ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯕ ꯖꯁ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯖꯁ 5 to 10 ꯃꯤꯅꯠꯇ ꯑꯗꯨꯝ ꯐꯥꯏꯌꯦꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯁꯔꯚꯤꯂꯦꯟꯁꯀꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯃꯤꯅ ꯇꯧꯕ ꯅꯠꯇꯦꯕ ꯃꯣꯏꯒꯤ AI ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯉꯁꯥꯏꯒꯤ ꯁꯔꯚꯤꯂꯦꯟꯁꯀꯤ ꯁꯤꯁꯇꯦꯝꯁꯦ ꯄꯨꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ AIꯒꯤ ꯁꯤꯁꯇꯦꯝꯁꯦ ꯉꯁꯥꯏꯒꯤ ꯁꯔꯚꯤꯂꯦꯟꯁ ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣꯁꯤꯗ ꯄꯨꯁꯜꯂꯛꯑꯕꯅꯤꯅ ꯃꯤꯁꯦ ꯌꯥꯝ ꯊꯤ ꯂꯥꯏꯅ ꯐꯥꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯔꯥꯟꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯏꯟꯗꯤꯌꯥꯒꯨꯝꯕ ꯃꯐꯝ ꯑꯌꯥꯝꯕꯅ ꯇꯧꯅꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ IP ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯆꯦꯛ ꯇꯧꯕ ꯑꯗꯒꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯐꯣꯟꯗ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯅꯤꯗꯅ ꯃꯣꯏꯒꯤ ꯃꯤ ꯐꯥꯕꯁꯤ ꯗꯥꯏꯔꯦꯛ ꯐꯦꯁꯤꯌꯦꯜ ꯔꯤꯀꯣꯛꯅꯤꯁꯟ ꯇꯧꯔ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ IP ꯑꯦꯗ꯭ꯔꯦꯁ ꯅꯨꯡ ꯀꯩꯝ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯖꯁ ꯁꯔꯚꯤꯂꯦꯟꯁꯀꯤ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯅ ꯑꯗꯨꯝ ꯐꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯆꯥꯔꯖ ꯂꯥꯛꯑꯣꯅ ꯑꯩ ꯉꯁꯥꯏ ꯃꯐꯝꯗꯣ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯣꯀꯦ ꯁꯤ ꯌꯨ ꯑꯁ ꯀꯨꯝꯃꯨꯟꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯕꯤꯞꯁꯦ ꯃꯩ ꯇꯥꯔꯦ ꯑꯩꯅ ꯃꯟꯇ꯭ꯔ ꯑꯃ ꯇꯧꯁꯟꯈꯤꯕꯅꯦ ꯕꯔꯁꯤꯌꯥꯅ ꯃꯟꯇ꯭ꯔ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯆꯩꯅꯥꯗ ꯃꯩꯗ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯀꯣ ꯆꯩꯅꯥ ꯃꯆꯥꯐꯥꯎ ꯆꯥꯔꯝꯃꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ ꯂꯥꯛꯑꯒ ꯑꯣꯟꯊꯣꯛꯈꯤꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦ ꯀꯩꯅꯣꯅꯦ ꯕꯥꯔꯕꯤꯀ꯭ꯌꯨꯅ ꯄꯣꯛ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯊꯣꯡꯕꯁꯤꯅ ꯕꯤꯐ ꯇꯧꯔꯦ ꯏꯟꯖꯥꯡ ꯂꯣꯏꯔꯒ ꯆꯥꯔꯅꯤ ꯑꯗꯨꯒ ꯍꯜꯂꯅꯤ ꯃꯤ ꯌꯥꯝ ꯉꯥ ꯐꯥꯅꯩꯌꯦ ꯁꯤꯒꯤ ꯂꯦꯛ ꯖꯒꯥꯁꯦ ꯆꯥꯗꯣꯡ ꯚꯤꯂꯦꯖꯇꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯄꯔꯦꯡꯁꯦ ꯑꯁꯤꯁꯦ ꯃꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯧꯐꯝꯅꯦꯕ ꯒꯦꯍꯨ ꯃꯌꯥꯝ ꯊꯥꯏꯌꯦꯕ ꯁꯤ ꯄꯔꯦꯡꯁꯦ ꯉꯁꯥꯏ ꯑꯩꯅ ꯗ꯭ꯔꯣꯟꯒꯤꯗ ꯎꯠꯈꯤꯕꯗꯣ ꯑꯗꯣ ꯗ꯭ꯔꯣꯟꯁꯦ ꯁꯤꯒꯤ ꯂꯦꯛ ꯄꯨꯂꯞꯁꯦ ꯗ꯭ꯔꯣꯟ ꯄꯥꯏꯒꯦ ꯇꯧꯅꯦ ꯑꯗꯣ ꯗ꯭ꯔꯣꯟ ꯃꯩ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯕꯦꯇ꯭ꯔꯤ ꯄꯨꯔꯛꯄꯁꯨ ꯀꯥꯎꯔꯕ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯃꯣꯏ ꯉꯥ ꯐꯥꯐꯝꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯄꯩꯗꯨꯗ ꯃꯣꯏ ꯉꯥ ꯐꯥ ꯂꯩꯔꯝꯕꯗꯣ
motor boat ama lay thâu ra cái mà sẽ battery nó thâu ra cái tôi motor boat Bersia sida motor boat battery nó thâu am lay re hay ye thâu gì ra lock up ta lock up ta dùng nó thâu tàu gì đấy Nang hay di thâu yai ba. ngắm rồi Nung ai rồi tro. si jaga jam nungai mathang ju lak pe ai si jaga je sum kai cha ba kai no picnic kuma to bagi do khoi gi city area de khoi gi mai kai thar ga kai thong ma je ya de ba fine tai ba khoi gi sing gi mai je tha ba sunga ya de ba completely ban ne ba haidi mai tan na traga moi gas na traga adugum ba sin na ba hai direct mai sing dor tha ba je ban oi ba ado sum village kuma rural area da di tha ya ba sing gum ja do khoi ji thong sing na ne ba city area da di ya de fine ta ba ado chak loi dore chak cha tho ga halani halaga han bai lambi da chu khra dum ula ke kai kai lege khot ke da